CM oina wasak lauduna popular government ama lakpase ahanbagi oina ozagi wafam kari thambini tasengna haragadi khoi yamna nungai khoi tasengna matam sangna sahi ahumgi maya haidar chayani ga thani pan henna khoi gi since 2023 gi me ahum dagi ngasi fawda settle tawung amna lakiba ekhoi gi adugumba conflict crisis gi manung da president relation gi bajina maram orakanda ekhoi ngasi di ekhoi anoba government ama ngasi popular government ama ngarang dagi ekhoi gi president of India na haib tarik under article 3 clause 2 gi matung inna mahak adugi potu proclamation ama thokanda ngasi lokthokre hana lokthoruk yam nungai pot amni sigi mathakta trahum du shuba manipur gi chief minister oina siri yunam khemchan si ngarang chief minister gi wasak lokre tongan tong das control samna ekhoi tasengna home minister adagi loken adagi ekhoi nimsa kipjen ada topa adu yamna sigi posida yamna singthari nga bo pot amanga si ekhoi kainogi ngasi gi newspaper sing da headlines on phone pomatam da khemchan gi statement da sauna khiba sing kauthokna raga ing tap purukna hona minasi haiba potam khak yawse masi yam singthani nga oi adubu sigi da ekhoi na ngarang or taking we logre haibu masi malem da history da thok taba thokdok amakakti manipur se ta adum thoi sigi po sigi se japsana kaino hai kan da ekhoi ngarang nipsa kipjen na or taking low kibse virtual or taking low kibo online low kibo pot se masi yam afaba khongthang amani haina di lobu yaroi hena ai thamjage maram de ekhoi sigi conflict crisis sigi manung da kari no khoina thengna ba thoi ba mayam se hai kan da ekhoi cookie fruit kangu ga mitai fruit ka ani gi marakta class talk ne na mayam na interpretation se lan adum ko higher level da gi adu any common people da gi horgadum hallaga lakhi ba mayam thengai adu masidi against the union government of India against the state government gi mathakta cookie terrorist la hoba khulai pa ba kharo akharaga aduga makhoi ga loktuna ba kharaga manaraga even elected mayam si makhoi gi nungoi berel matol thamakan torpo pot amni haibsi yamna mayek shengna leirabo wafum amani swaida aikhoi anova CM ama ngasi oiba phangli basisu tasengna aikhoi tungi yamna asanba miyeng ama thammaga ngasi de lewang miyam gi damakta sacrifice toktokraba hanagi former CM N Biren Singagi achoba khut ama matu yawgani haibase masi laloi nai thamjaningi masi gi example haibabu aikhoi maki matamda war on drug aduga illegal immigrants ekhoi gi aduga singda hajalaga forest land singda encroach tokserga poppy plantation tawdana paisha talakanda drug mafia cartel narco terrorist singa kusamnaraga manipur gi adugumba jaga singsi loinamak tapna ekhoi gi makhoi gi adugumba drug ki transit point ekhoi gi Laos Thailand Myanmar da golden triangle ne hairaga su manipur transit point oibdon leramba singi thugaina honaba adu NRC sing implement tawno honarakpa ar tongan makhal gi detect report ro hondokno honarakpaduna maram waraga straight trees cut fast for furniture haibado machiri en birinda thokibra haina khale aron tongan ba sings dai koi hujikti aina toin haijaba masi myam ni saw boy koi gi neta to pi khro upaga lengyan yalaga mandan vote kar oi do myam ama tasengna madugi potuna maram orakana manipur wahali wajaw ngangi aduga tasengna afaba fataba myam ama nainadana mangda taraga laiba pot khudima grid taroga ma heta farani ma fare haina example pi bagi pot ama chatharan ko pot siam laibak tivni ai khoi ngasidi or taking the maram orakanda aina thamjaningi wafam de ai khoi ngasidi mapam saksu sada mawasa ju sakta sada haibagi potu ngasidi koki gi maikhum opuraba koki gi umbrella tuppa kana manipur gi asugumbe laiwak irangji sagatpada mateng pangbodong statement thokraba separate with legislative power talaga lakpa constitution ki provision amata da yawdo pot ngasi laigiba potna maram orakanda ngasidi nimsa kipjen imphal da taba ngamde kari maram gi ngamde ma kipgen nimsa kipjen haiba taraga su ngasidi adumba thadauga maitai ga gadi mamangda already committed akoi gi understanding akoi community understanding laigraba pot ama sangtok changchin yadan lairaba pot amani haina akoi thadau inpi manipur gi tasengna akoi gi yamna maru oiba leading role loriba leader oiba Michael Lanson thang haukip akoi freely imphal area da mup tawa ngasi ngamki aduga kari maram gi tamta nimsa kipjen ngasi imphal la lakpa ngamki di haiba potsi achu wangam oi tasengna masigi pot mayam singse akoi masigi ji hainaraga ngangnaraga laiba talaksida akoi ningcha kipjen imphal lakpa ngamjibsigi hidden agenda kari no mangon kari nungai taba lai na kokta huran bana kokta napi pe haiba pot oi brand traga ma ki nupaduna taseng lalobo group amagi madugi president oibuduna maram oiraganda ngasidi kuki gi su group ta laiba kangu singsigi madugi pot the pressure still hujibuk laibra haiba question lai adubu hogikti makoi si Delhi da ngarang baban da thomjin da koki gi adu mayam amana koki gi maikhum upa mayam amana ngasi separate administration gi pot si manglan mong phawna roi haiba pot khangna nimsa kipjen na tawki pot handu o haiba pot sing aduga tongan ba social media gi platform sing da even cover hapu unraktaga su ma hat pana traga fa lupa lakun adu tawu matam da lupa lak tara adu na phongwa ikon ngasi thengnare adu di manipur gi integrity da
kaheliba social kenoda koigi status myam ngasi ninggai na toriba pot myam ma pot sida thugai na ba social keno myam toriba pot illegal immigrants na toriba pot singchi support tawdaba taragadi ma tasengna sengna thola ganda madugi pot thengna bada ai support tawragani aduga mayek sengna manipur myam da masigi pot si mana sengdu oganda ngasi ma ikoi tholop kari kai haibse aso question ma lai aduna ikoi ngasi di ikoi karamba matamda ikoi makoi si kuki haiba kochi khongjai haina khangnar ma potunen su haiba simba si moina taram khundaram singji brahma kasar dugu tripura gi jaga sing atop top singda singching tai haiba si makoi just migrated before 7 year devastation da 1819 again 1825 AD gi this mine lakhi bani haiba pot da makoi na samjin gi fabricated war adugi pot da black day of manipur rain to was anglo kuki war 1917 1919 to was ngasi ekoi na kupna masi ekoi nainapam thok tabra haiba potuni maina samjin ai pot sing kamaina tak thok si ge haiba do aduna masida makoi mamang history fakalaga sum yengu matamda ekhoigi 34 village koigi mai thadoki ba naga gi jaga chi adugo 298 nagas 89 nagas hat khibagi adugo including 4 meters adu si gi pot wafum sing koi ngasi tengnari an khoi ta sengna haraga ngasi di ekhoi miyang gi mihut ne leiba kangu sing sida ekhoi ta sengna makhoi si refugee ni haibada ngasi saurga leiba kangu si sawum dokte makhoi si 22nd April 1957 aina toina haijaba 7/7/1959 aragi 28/12 1966 ta makoi memo number P3/9/66 aduga sanction order memo number na 305/G/244/UK 3845 ta makoi gi relief money sing pi daga makoi changjafam loroga leibani haibase makoi masi tasengna kaufam thokte aduna ekoi tasengna at this very critical juncture in Manipur history da ngasi orakpa matam sida ekoi na hijaning madi ekoi we the general people ekoi na pa music kaino expect the new government to provide clear stable and principled leadership to restore peace, development, and mutual coexistence. Machu pambani. Aduna rebuilding of the state and masida require or post karino. Husik makoi new government ekoi thamjing jai kanda inclusivity, transparent accountability, resolve and commitment to constitutional government haibase. Masigi pot amakatang asidi ekoi yunang khemchana sauni bu kauthongna raga ing thabo porokna ba honamina si haiba posida masigi posisu sange ai thamjaningi. Mana thamai wafam singsingi manung channa husik mana sem orakanda oidringai mamangda aikoi ta sengna haragadi koki khuldaga chatpa khotpa leihiba wafam sing leibuduna hojik conflict resolution ngasi lobungamdana porpungamdan leibasda aikoina masi conflict resolution gi yamna dakka leiba pot ahum haibadi hena lei adubu yamna maruiba aikoi communication cooperation compromise and constructive conflict management haiba potigi khong thangchalakpa matamda aikoina hojik changiba pamiba potse new state si masigi rebuilding requirement or pot aikoina ngasa haijariba transparent accountability inclusiveness and a resolved commitment to constitutional government haijar reports matakta ekoi lawfully elected oiba kangu ni ekoi representative ni MLA sing se aduna ekoi si koina makoi se discharging their duties constitutional duties as a member of Manipur Assembly ekoi sumaina thodang je praja mi yamna piri bani ko haibase makoi kaugum thokte haiba bot se masi ai thamjaninge aduna ekoi tasengna anoba government anoba lenga hojik samku matamda ekoi tasengna ekoi makoi rule of law to uphold the rule of law and ensure safety, dignity and freedom of the general people ne haibasina first priority ona thamba mathau tai aduna sigi tarku matamda ngasidi koina unlawful activities mayam ma chathari ba singsi matakta koi anti national oiba anti democratic oiba unconstitutional oiba masigi singse as per law of the land exemplary punishment piraga madhu makoi singse yadina na khangan badu mathau tai haibase ai tasenga thamjaningi aduna aikoina tasenga masi president rule amdaba taragadi aikoi tasenga matam si tarik taraga humdoi da loibanina ekoi 44 amendment act 1976 ki constitution gi matung inna ekoi ta seng hargadi proclamation of national emergency si lauthu okanda masigi kaino sina natragana election commission of India na state assembly si masi uphold to we yagiro ai hold to we yagiro hai pot lauthu okanda emergency lauthu okanda president rule si extend toromgadra haina yamna ningdon pom modo ngasidi koi ngarang koi sumai president rule lauthu okanda anoba government am lai